ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯅꯕ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯥꯞꯄꯤꯔꯛꯄ ꯏꯆꯜ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯐꯝ ꯃꯃꯤꯡ ꯃꯊꯥ ꯑꯃꯇ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯗꯨ ꯈꯛ ꯏꯔꯒ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯖꯔꯒꯦ꯫ ꯑꯩ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯖꯔꯨꯔꯦ ꯃꯐꯝꯗꯤ ꯃꯌꯥꯝꯗ ꯄꯟꯖꯕꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ, ꯃꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯄꯩꯁꯥ ꯑꯗꯨꯝ ꯄꯥꯏꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯏꯃꯨꯡ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯨꯍꯣꯡꯕꯤꯔꯝꯗꯦ꯫ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯒ ꯑꯩꯒꯁꯨ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯊꯥ ꯐꯥꯗꯅ ꯈꯪꯅꯔꯒ ꯆꯦꯟꯕꯅꯤ꯫ ꯃꯥꯒ ꯑꯩꯒ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯔꯛꯀꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯊꯥꯏꯅ ꯁ꯭ꯀꯨꯜꯗ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯃꯒ ꯅꯣꯡꯃ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯈꯪꯅꯔꯛꯀꯗꯕ ꯅꯨꯄꯥꯁꯤ ꯃꯥꯁꯨ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗ ꯈꯪꯅꯅꯤꯡꯉꯤ, ꯈꯪꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯗ ꯃꯥꯅ ꯑꯩꯁꯤ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯅ ꯀꯤ ꯇꯛꯃꯟꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒ ꯈꯪꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡꯒ ꯈꯔ ꯑꯣꯏꯔꯤꯕꯒ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯌꯥ ꯊꯤꯒꯠꯂꯨꯕ ꯇꯧꯗꯅ ꯑꯩꯁꯨ ꯁꯠ ꯂꯥꯎꯅ ꯌꯥꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯛꯃꯟꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥ ꯏꯇꯣꯝꯗ ꯈꯟꯊꯍꯧꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯑꯩꯁꯦ ꯍꯦꯛ ꯏꯟꯊꯣꯛꯄꯤꯔꯛꯄꯒ ꯃꯥꯅ ꯂꯨꯍꯣꯡꯉꯁꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯗꯅ ꯇꯛꯃꯟꯕꯗꯒꯤ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯁꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯐꯅ ꯎꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯖꯒꯦ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯅꯦꯝꯄꯣꯛꯅ ꯇꯝꯃꯨ ꯌꯥꯅꯤ, ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯅꯤꯁꯥꯗ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯌꯨꯝꯗꯒꯤꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯔꯔꯣꯏ ꯈꯟꯅ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯇꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯃꯗꯨꯃꯛꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯃꯝꯈꯤꯗꯦ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯅꯦꯝꯄꯣꯛꯅ ꯃꯥꯕꯨ ꯁꯦꯟꯇꯔꯗ ꯊꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯀꯩꯒꯤꯅꯣ ꯗꯗꯥ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯅꯪꯅ ꯁꯦꯟꯇꯔꯗ ꯆꯪꯈꯤꯗꯣꯏꯁꯤ, ꯆꯪꯉꯒꯁꯨ ꯈꯔ ꯂꯩꯔꯒ ꯆꯪꯉꯨ꯫ ꯌꯨꯝꯁꯤꯗ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯂꯩꯍꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯗꯤ ꯆꯪꯅꯤꯡꯗꯕꯅꯤ, ꯏꯃꯥꯅ ꯑꯩ ꯆꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯃꯁꯤꯅ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯍꯧꯗꯣꯔꯤꯕꯅꯤꯁꯨ ꯍꯥꯏ꯫ ꯑꯗꯣ ꯅꯪ ꯁꯥꯎꯅꯨ, ꯀꯨꯏꯔꯣꯏ ꯑꯩ ꯑꯊꯨꯕꯗ ꯊꯣꯔꯛꯀꯦ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯁꯦꯟꯇꯔꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯁꯦ ꯁꯦꯟꯇꯔꯗ ꯆꯪꯈꯤ꯫ ꯏꯅꯦꯝꯄꯣꯛꯅ ꯃꯥꯁꯦ ꯅꯝꯐꯨꯗ ꯁꯦꯟꯇꯔꯗ ꯊꯥꯖꯟꯕꯤꯈꯤ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯅꯦꯝꯄꯣꯛꯁꯦ ꯁꯛꯂꯣꯟ ꯑꯃ ꯑꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯐꯣꯟꯁꯨ ꯃꯇꯝ ꯑꯗꯨꯗ ꯀꯥꯏꯈꯤꯕꯗꯒꯤ ꯄꯥꯏꯔꯝꯗꯦ꯫ ꯏꯅꯦꯝꯄꯣꯛꯁꯨ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯄꯣꯟ ꯍꯦꯛ ꯑꯣꯜꯂꯛꯈꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅꯗꯤ ꯍꯥꯎꯅ ꯊꯣꯡꯖꯔꯤꯕ ꯏꯟꯁꯥꯡ ꯑꯁꯤ ꯏꯅꯦꯝꯄꯣꯛꯅꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯍꯦꯛꯇ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯋꯥꯍꯩ ꯈꯣꯟꯗꯥꯗꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯡꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯈꯤ꯫ ꯄꯨꯝꯅꯃꯛꯇꯣ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯏꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗ ꯄꯨꯡꯂꯩꯗ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯅꯦꯝꯄꯣꯛꯇꯨꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯃꯤꯡ ꯆꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ, ꯑꯩ ꯃꯤꯡ ꯆꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯦꯝꯄꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯩꯗꯧꯕꯒꯤ ꯃꯤꯡ ꯆꯟꯗꯣꯔꯤꯒꯦ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯏꯅꯤ, ꯃꯤꯅꯥꯏ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯣꯔꯤꯒꯦ ꯇꯝꯃꯨꯅꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯕꯤꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯃꯥꯅ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯟꯕꯤꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯃꯗꯨꯗ ꯑꯩꯗꯤ ꯏꯃꯥꯅ ꯌꯥꯔꯛꯀꯗꯕꯣꯏ ꯅꯤꯡꯗꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯏꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯇꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯉꯥꯡꯉꯤꯕꯗꯨ ꯏꯅꯦꯝꯄꯣꯛꯇꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗꯅ ꯆꯠꯈꯤꯅꯕ ꯏꯅꯦꯝꯄꯣꯛꯅ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥ ꯀꯌా ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯑꯌꯥꯛꯄ ꯈꯣꯟꯗꯥ ꯀꯌꯥ ꯑꯃ ꯉꯥꯡ ꯁꯛꯄ ꯍꯧꯔꯛꯈꯤ꯫
ꯅꯣꯡꯃꯁꯨ ꯍꯪꯒꯥꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯪꯒꯥꯝꯗꯨ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩ ꯏꯅꯦꯝꯄꯣꯛꯀꯤ ꯁꯔꯨꯛ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯏꯅꯦꯝꯄꯣꯛꯇꯨ ꯆꯥꯅꯕ ꯊꯥꯡꯇꯣꯛꯑꯒ ꯊꯅꯝꯃꯤ꯫ ꯏꯅꯦꯝꯄꯣꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯑꯩꯅ ꯊꯣꯡꯉꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯆꯨꯞ ꯂꯨꯞꯄꯒ ꯍꯥꯏꯐꯦꯠꯇꯪ ꯃꯍꯥꯎ ꯇꯪꯉꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯏꯟꯁꯥꯡ ꯑꯗꯨ ꯇꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯑꯩꯒꯤ ꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯥꯕ ꯏꯟꯁꯥꯡ ꯑꯗꯨꯅ ꯍꯩꯖꯤꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥꯏ ꯃꯤꯠꯁꯤ ꯏꯟꯁꯥꯡ ꯃꯍꯤꯗꯨꯅ ꯆꯣꯡꯕꯗꯒꯤ ꯁꯥꯕꯒ ꯊꯨꯞꯄꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯩꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯪꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯐꯗꯤ ꯑꯆꯣꯠꯄ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯥꯏ ꯃꯤꯠꯁꯦ ꯐꯗꯤ ꯑꯗꯨꯅ ꯅꯥꯟꯊꯣꯛ ꯇꯩꯊꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕ ꯇꯧꯔꯒ ꯃꯥꯏ ꯑꯃꯨꯛ ꯇꯥꯊꯣꯛꯄꯗꯒꯤ ꯐꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯤꯀꯨꯞꯇꯨꯗ ꯑꯩꯁꯨ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯤꯟ ꯈꯨꯝꯃꯨꯕ ꯌꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯈꯟꯅ ꯑꯩꯁꯨ ꯏꯁꯥ ꯏꯇꯣꯝꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯗꯨꯝ ꯁꯦꯟꯊꯗꯨꯅ ꯐꯃꯨꯡꯗ ꯀꯞꯄꯒ ꯈꯥꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤꯗꯨꯁꯨ ꯍꯥꯟꯅꯗꯤ ꯈꯔ ꯐꯒꯗꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯊꯥꯒꯤ ꯗꯤꯟ ꯀꯠꯄꯗꯣ ꯑꯩꯅ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯃꯗꯤ ꯃꯈꯣꯏꯁꯨ ꯌꯥꯔꯛꯀꯅꯤ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯐꯠꯇꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯕꯕꯥꯒꯤ ꯊꯥꯒꯤ ꯗꯤꯟ ꯀꯠꯄꯗꯨ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯨ ꯐꯥꯎ ꯌꯥꯔꯛꯈꯤꯗꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ, ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯑꯉꯥꯡ ꯅꯪꯅ ꯌꯥꯎꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ, ꯑꯍꯟꯅ ꯆꯠꯀꯗꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ ꯆꯠꯀꯅꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯅꯣ ꯏꯃꯥ ꯆꯠꯇꯣꯔꯤꯕꯁꯤ ꯕꯕꯥꯒꯤꯅꯤ, ꯃꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯑꯩ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯁꯪꯀꯠꯇꯨꯅ ꯈꯥꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯁꯣ ꯂꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯪꯅ, ꯅꯊꯧꯅꯥ ꯂꯩꯔꯒꯗꯤ ꯆꯠꯂꯨ, ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯅꯪ ꯍꯧꯖꯤꯛ ꯋꯥꯡꯂꯕ ꯆꯦꯛꯄꯜ ꯑꯁꯤ ꯀꯥꯔꯒ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯆꯠꯆꯀꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ, ꯕꯕꯥ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏꯗꯣꯔꯤꯌꯦ, ꯕꯕꯥ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯆꯥꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯌా ꯀꯨꯞꯅꯕꯨ ꯈꯪꯉꯨꯗ꯭ꯔꯤ꯫ ꯂꯨꯔꯤꯕꯗꯤ ꯏꯅꯦꯝꯄꯣꯛꯇꯨꯁꯨ ꯂꯥꯏꯇꯤꯟꯒ ꯌꯥꯝꯅ ꯁꯝꯅꯕ, ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯛꯀꯦ ꯍꯥꯏꯕꯗ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯏꯇꯣꯝꯗ ꯇꯨꯝꯂꯤꯉꯩ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯞꯄꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯝꯊꯔꯨꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯏꯁꯥꯁꯦ ꯃꯪꯍꯣꯏ ꯀꯩꯍꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯏꯁꯥ ꯏꯇꯣꯝꯇ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯆꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯛꯄ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯕꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯠꯁꯤꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯦꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯁꯤꯗꯒꯤ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯇꯁꯦꯡ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯑꯑꯣꯏꯅꯅ ꯀꯞꯄꯛꯄꯗꯧꯅ ꯀꯞꯄꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ, ꯑꯑꯣꯏꯅꯅ ꯃꯈꯣꯏꯅ ꯑꯩ ꯀꯤꯅꯕ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯊꯥꯖꯟꯕꯤꯔꯛꯑꯦ ꯍꯥꯏꯗꯅ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯁꯤꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯑꯍꯤꯡ ꯑꯗꯨꯃ ꯁꯨꯝ ꯀꯞꯍꯜꯂꯒ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯈꯣꯡꯐꯝ ꯃꯈꯣꯟ, ꯃꯤ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯧꯅ ꯃꯈꯥ ꯃꯊꯛ ꯍꯥꯏꯕ ꯂꯩꯇꯦ, ꯒꯣꯡꯒꯥꯡ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯏꯁꯥ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯏꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯂꯣꯏꯅ ꯀꯨꯞꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯀꯥ ꯑꯗꯨꯗ ꯇꯧꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯦꯞꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯑꯩꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯈꯣꯏꯗ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ, ꯃꯥꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯖꯒꯦ ꯍꯥꯏꯕꯗꯁꯨ ꯌꯥꯔꯝꯗꯦ꯫ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯨꯡꯉꯥꯏꯕꯃꯐꯝꯗ ꯅꯠꯇꯦ, ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯈꯤꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯁꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯃꯥ ꯍꯣꯏꯅꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯤ, ꯃꯊꯪꯗ ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯑꯩ ꯑꯃꯨꯛꯇ ꯄꯥꯏꯖꯍꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯪ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ, ꯃꯥꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯟꯖꯔꯛꯁꯅꯤ, ꯑꯩꯈꯣꯏꯒ ꯃꯥꯒꯁꯨ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯕꯤꯔꯛꯈꯤ꯫
Hapta amagi manungsidana thangja numit khuding aina tumba himnariba ka manung asida aki kiba angang masa ama hek kaphalak kagi thongnaw marumda mi ama hek satkibagum aingonda kihanba matau kya sida isu ahing tumdaba masing yam salakhi numitumadi makhoi mama masa se thaba ma sathokani haidana ayuktagi thokraga yumsige ge solon sanaba honarakhi makhoi matau do isu ubadagi thonganda prap senthokprona aina makhoida sumna hairami ima karaida sapidoino gesidi solon senbiramganu ai karisu saloi hairami maduda mama masaduna mo sumna khope ima adudi kari kaige solon senbasida nangsu kaisum saloi haire aduna soselon salamagi ko haidana mapani ge sodulon salamaga mama masadu mapong karaida no su khangde satki ai sumakogi mong matau kya du dei sai tomda koidok se profok sak tu na lehauki numito nongsu taramdagi nongsi yamna kana khami ai sagi oina su nong khak pasimuk kijaba ani suramde aduna isi yum adu dei tomda sak thongna nong amu mu khalak padei sai tomda amu moi si sada khangprak khangami wakanda su yum thangnabagi kakagi nupi indom cha hoi kaururaga leminasira su khalami adubu geso solon salambagum tau makoi mu khalaga yumda mi pusalame haidana aingonda nganga kadra khanbadai su upai mata leijaramde aigi kai khraba phol adusu yabra haidana ise metlaga yengami madusu yaram khide ngaki matung nongso khapaga kaiga nongche yamna kana su tharakhi noyak chu tharakpaga mai so muk tanja kaina mutkhi mai hek mutkibaga kamanung ase su pumam hek mammi kijarakpadigi su yunggi thong singadu loina hangtuami aduga isegi kada sangakena hek tawrakpada inempoki kamanung asida mi ma hangathana satpadongna hendal makhola maina tarami matamadu phoisa kamanung aduda sangaga yenguge haiba wakal tawramde adubo mong amadi tawre haiba se adum khangami sakso thongba loisalamaga iche sak sadabi aigi kada prap sangami aduga aigi nupagi photo khara phamungda phamaga tum yengduna leirami wakanda sui sai tomda sumna khanjarami nangi saktam se nongma nomage aingonda gi kausalae kuina khangnaraga nanakta lakhibasu natte lohongba kuidringai nangdai gi nakta ge dum satkre ibani bu karam kanda muk leminaba phangada ge haidana aise pungning nungsimandana isai tomda pamungda socho chingduna kapami nayak aina dumna photo yengingai duda aigi kagi thungje pan mapa asida mi maingonda munne yengamaga aina onthorakpaduda sallauna satkibagi mawongda isada sanelama phaurakhi madudai so karino hojikidudi kanana hojik thong marumda lepamidubu haidana pamungdage ise phuklauna hogalaga kirup aigi kagi wangma mayai ka domda haiphetang isa sina sepna yengammi ka manung adu sumamnaga mambaga mayai kada kana lege haibasi uramde aina dumna haksang se sebrap tawrga sum yengningai aigi kagi thungnaw adu nungsi chu sitpasu natte nuksit phana kana seleso adumaina ngamgada natte thungnaw adu masa matomda gamlaungna khumjanjarakhi kiringai cheraga duda adumaina mukasu tawrakpadagi isa se pakhat mankiduna haksang se pangtharaga jinglaungna kokte yaukhibadagi isai tomda iche chumna lepa ngamamde padak laungna ise makhada phamdarami yaktang duda ise kyalama mangki matamadu phau yamna wana hawgatuna ise singkitang thaksalaga phamungda ise longna hipammi kokse so ham pakhat khibadagi haksang asisu karino mai tawrami yak leragadi nongsu tamna hangki nong hangkibaga ina pung kya targe haidana yengubada nungthingi pung amamuk targa leirammi aiche saksu yamna lamakhi makoi so halakpa kawbo leiramde ina saktu hana muk sathuraga makoi na halaga kari muk harakadagi khanbada phana lama su saktu sabang ngamamde yumanung aduda su tamnabaga kaiga aisu phuklaungna hek hawgat pasuki aigi kada leiba filter adudagi sing khara thaga makoi halakpa ngairammi makoi so phana thenga pho halam khide ngaina pungsu numidang waram mari manga muk tasala ami sakso khanglam lamna sum khangjan khibadagi isinga khara thaksan baga pukche thok lauraga saklam su phauramde madudai sungana numidang isa koina thongtoage haidana numidang waram ge tuk candle tharamaga sakhumda sangduna tak thongba haurammi pungcho tamna taruk taret muk tasalakhi phana thengaba matam adu pho makoi se halam khide numitu soina sum wakal tawrakpada thangja numisu wairammi madudage se sai tomda pungki da kiba horakhi
ꯆꯥꯛꯁꯨ ꯁꯨꯝ ꯊꯣꯡꯅ ꯊꯣꯡꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯆꯥꯛꯈꯨꯝꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯂꯧꯁꯟꯐꯝ ꯈꯪꯗꯕ ꯁꯛꯐꯝ ꯑꯃꯁꯨ ꯑꯩ ꯇꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯤꯃꯟꯈꯤꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯀꯟꯅ ꯂꯥꯎꯕ ꯃꯈꯣꯟꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯍꯣꯏꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯆꯦꯛꯄꯜ ꯋꯥꯜ ꯑꯗꯨ ꯀꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯞꯇꯨꯅ ꯀꯀꯥ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ, ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯀꯤꯕ ꯑꯃ ꯎꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯀꯀꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯗꯤ ꯅꯣꯏꯁꯦ ꯌꯨꯝꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯊꯣꯡꯒꯥꯟ ꯒꯦꯠꯁꯨ ꯃꯄꯥꯟꯗꯒꯤ ꯁꯣꯒ ꯂꯣꯟꯕꯒ, ꯃꯈꯣꯏꯕꯨ ꯉꯥꯎꯕꯖꯥꯔꯣ ꯁꯣ ꯂꯣꯟꯁꯜꯂꯝꯃꯒ ꯃꯅꯨꯡ ꯑꯁꯤꯗ ꯅꯪ ꯅꯇꯣꯝꯗ ꯊꯅꯝꯃꯤꯁꯤꯕꯣ? ꯑꯗꯣ ꯃꯈꯣꯏꯗꯤ ꯀꯔꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯁꯨꯝꯃꯛ ꯈꯪꯗꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯅꯤ ꯈꯨꯝꯃꯤ꯫ ꯀꯀꯥꯗꯨꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯅꯈꯣꯏ ꯅꯗꯣꯝꯆꯥꯗꯣ ꯑꯩ ꯇꯨꯟ ꯑꯋꯥꯡꯕ ꯑꯃ ꯊꯥꯔꯒ ꯁꯤꯗ ꯑꯩ ꯆꯪꯍꯜꯂꯛꯑꯒꯦ, ꯑꯗꯨꯒ ꯅꯪꯒ ꯂꯩꯃꯤꯟꯅꯔꯣ꯫ ꯒꯦꯠꯇꯒꯤ ꯆꯪꯉꯛꯀꯗꯕꯗꯨꯁꯨ ꯁꯣ ꯂꯣꯜꯂꯤ꯫ ꯐꯔꯦ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯗꯅ ꯀꯀꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯨꯟ ꯑꯋꯥꯡꯕ ꯑꯃ ꯊꯥꯔꯒ ꯏꯟꯗꯣꯝꯆꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯕꯤꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯏꯟꯗꯣꯝꯆꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅꯁꯨ ꯑꯩꯒꯤ ꯆꯥꯗ ꯊꯛꯇꯕ ꯇꯨꯝꯃꯛꯇꯕ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯁꯣꯛꯆꯤꯜꯂꯛꯑꯕ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯅꯣꯡꯃꯗꯤ ꯁꯤꯕ ꯁꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯪ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ, ꯃꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯏꯟꯗꯣꯝꯆꯥ ꯅꯪꯒꯤ ꯚꯔꯥ ꯄꯩꯁꯥ ꯄꯤꯒꯦ꯫ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯕꯨ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯣ? ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡꯅꯦ, ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯕꯒ ꯃꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯑꯣꯛꯇꯣ ꯇꯣꯡꯉꯒ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯩ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯇꯨꯡꯗ ꯇꯥꯟꯅꯔꯛꯇꯨꯅ ꯂꯝꯕꯦꯟꯗꯒꯤ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯥꯔꯒ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯈꯨꯠ ꯈꯣꯡ ꯄꯨꯜꯂꯒ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯐꯨꯔꯛꯄꯗꯒꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯥ ꯎꯖꯕꯗꯨꯗ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯗꯨꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯆꯦꯂꯦꯅꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯗꯦ ꯑꯣꯠꯂꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯝꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯃꯥꯁꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯃꯃꯥꯗꯨꯅ ꯄꯨꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤ꯫ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯃꯁꯥꯗ ꯖꯟꯇ꯭ꯔ ꯈꯔ ꯁꯤꯔꯛꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅ ꯑꯩꯁꯤ ꯐꯨꯕꯒ ꯆꯩꯕꯒ ꯑꯩꯁꯦ ꯃꯥꯅ ꯑꯣꯛꯇꯕꯤꯅꯦ ꯍꯥꯏꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯇꯠꯇꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯗ ꯊꯛꯇꯕꯒ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯑꯅꯥꯕ ꯑꯣꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯃꯤꯉꯩ ꯃꯥꯅ ꯑꯩꯁꯦ ꯍꯧꯗꯣꯛꯄꯤꯔꯛꯇꯨꯅ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯈꯔ ꯅꯪ ꯁꯤꯗ ꯂꯩꯔꯣ, ꯑꯩ ꯅꯪ ꯑꯃꯨꯛ ꯑꯊꯨꯕꯗ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯊꯨꯅ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯩꯁꯨ ꯎꯄꯥꯏꯗꯤ ꯂꯩꯖꯗ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯐꯅ ꯀꯨꯏꯔꯐꯥꯎ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕꯗꯒꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯨꯕꯗ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯂꯝꯃꯒ ꯇꯧꯔꯛꯏꯕꯗꯨ ꯑꯩꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯇꯧꯔꯛꯏꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯕ꯭ꯂꯣꯛ ꯊꯝꯖꯟꯕꯤꯈꯤ꯫ ꯀꯣꯟꯅ ꯑꯩꯅ ꯐꯣꯟ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯗꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯉꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯤꯄꯥꯏꯕ ꯑꯃ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯝꯅ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯛꯈꯤ꯫ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯁꯜꯂꯛꯇ ꯍꯛꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛ ꯌꯨꯝꯒꯤ ꯏꯃꯥꯐꯥꯎ ꯃꯁꯛ ꯈꯪꯖꯜꯂꯛꯈꯤꯗꯦ꯫ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃꯗ ꯄꯨꯔꯒ ꯂꯥꯌꯦꯡꯕꯤꯕ ꯍꯧꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯃꯇꯝ ꯈꯔ ꯂꯥꯌꯦꯡꯉꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯁꯨꯝ ꯐꯠꯆꯜꯂꯛꯇꯕꯗꯒꯤ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯂꯥꯌꯦꯡꯕ ꯍꯧꯔꯛꯄꯗ ꯑꯩꯁꯤ ꯃꯈꯣꯏꯅ ꯇꯞꯇꯥꯅ ꯁꯦꯝꯖꯟꯕꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯗꯁꯨ ꯃꯈꯣꯏꯅ ꯊꯃꯥꯏꯕꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯥꯅ ꯑꯩꯁꯦ ꯂꯥꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯜꯂꯛꯈꯤ꯫ ꯑꯩꯅ ꯋꯥꯈꯜ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯐꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯥꯛꯇ ꯑꯩꯅ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯁꯦ ꯈꯨꯗꯣꯡꯊꯤꯐꯝꯗ
ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯆꯪꯁꯜꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ. ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯦꯟꯗ ꯆꯠꯆꯔꯁꯅꯨ. ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯃ ꯌꯦꯡꯉꯒꯦ. ꯑꯄꯪꯕꯤ ꯑꯩꯅ ꯄꯪꯅ ꯊꯥꯡꯖꯟꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯈꯜꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯒ ꯑꯩꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯅꯕ ꯌꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯆꯦ ꯆꯥꯡ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯅꯔꯝꯃꯤ. ꯃꯈꯥ ꯇꯥꯅ ꯏꯕꯥꯅꯤꯃꯛ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯂꯨ ꯑꯁꯤꯗꯒꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ ꯃꯤꯠꯀꯤ ꯄꯤ. ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.